Manipur ki housing oriba fiva masuda BJP lande BJP na Manipur kanna bokhona bada kanagumba kharana lana uhana bokhona bani haina Chief Minister N Birena fongdokrai loina na Manipur da hana dagi khundamina duna laklaba yelho furup sing tasin khomjin duna mahausagum amaga nungsi chanana leiminana bamadi apunba Manipur gi damal BJP na makhata na thabak tawkhigani haina su Chief Minister na fongdokrai Wafam asing asi Imphal gi thambal sanglenda BJP Manipur Pradesh na Chief Minister N Biren Butaram na okpagi thoramda Chief Minister na fongdokhibani Manipur gi ariba lalholop amaga India government ani gi marakta peace agreement taunakhibagi thodok asi Manipur gi puari da lehoraga daba thodok amani haina BJP na loba galoina na Chief Minister na New Delhi dagi ngasi Imphal da hek thunglabaga BJP gi state president adhikari mayum sardana luchingduna Chief Minister Butaram na okhibani Tauramadu Chief Minister na makha taraduna BJP lengak na Manipur gi mapandagi changsilakpa mitop sing khandok naba thabak laukhatpa Manipur gi tungi future kanaba war on drugs ki thabak laukhatpa amasung umang wamang kanaba thabak laukhatpa sibu BJP na lalabra haina wahang tauraduna BJP lande haina Chief Minister na fongdokhi Loina na Manipur da hana dagi khunda duna leiba furup sing mahausagum nungsi chanana hingminagadabani lengak na haibasi lona yadaba mawongda mapandagi changhaloisi haibani haiki uwa asangaman mayam punamoksi loina yan thagleraga khun ano batara kana popi mayam tharakpa thingubasi lalabra aina khangibani ko adu ai conscience na ai lande BJP lande BJP na ngasi lali sidi sugumba praja mayam sibu mangi kadraba praja mayam sibu kangena honorubugi lalena mayam yekna bakrana haibagi wane but in reality da ngasi aikona BJP na ngasi horiba ihau se haura ngasi gi sarkar sina masi thabak se tawramdraba aikoi ngasi dagi na sahi tara matungda de koi karai da laigi de sam mit kupsal gam khalagi yango Amaromda India government ka peace agreement taunakhiba Manipur gi ariba lal holop ado hayeng Imphal gi kanglada Manipur lengak na state ki thakta reception tawgani haina su Chief Minister na fongdokhi Chief Minister na makha taraduna chahi hungfurom mayum makai thadoktuna pandam amagi makha da leiruraba lal holop asiga peace agreement taunariba asi irai laina taunaba nate chahi mari changna honarakpani Hariba lalholo basana peace ki lamda changsilakpa asi center gi leader singna su yamna harauna taramna oi haiki loinana atay atopa lalholop su peace ki lambi asida laknaba lenga ka paw fauna basu lei haina Chief Minister na fongdokhi Amaromda thauramadu loiraba tungda pawmi singna hangba wahangi paw khum piraduna Chief Minister na ngarang Ukhrul gi Punjab National Bank tagi masakhang daba kharana yamlaba senfam kaya lut tawkhibadu da chenaba sing leingak na athuba da faganaba thabak laukhale soidana faba ngamgani haibagi thazaba Chief Minister na fongdokhi sangraba kilometer chahum gi Manipur magdani pan changba joji fencing kilometer chamagi fencing kahabagi ayabasi Honorable Union Home Minister na Honorable Prime Minister Modi ji na ayaba pirak khare Hojik free da sangthok changsin yaramba FMR free movement regime cancel tawgre che yaudna yabna sangbo yaroi si tawbira mudra sahi kungi mamang kun thai mamang yankhi mamang tawbira mo khong bai khorong bene jati kanan bagi laiba kanan bagi tabak tawbira mo ba hayeng shanti gi lambi da laba singdo makhoi do koina state reception nama aikoi gi site gi moi mayam reception nama pigani Kanglagi Lampakta. Honorable PM Yam Harawi, Honorable Union Home Minister Misaji Harawi, Rajnath ji Harawi, Party ki President Nadaji, Bel Santoshi, loin Haraw Hawi. And the Makha Ataisu, Atai Atopasu Lakini music, Atai Atopasu, Ekoge, Honorable Mayam Lady, Londaduga, Lamdam Shida Peace Pork Navigita.